कोई होजी तोंगे नंबर 1 दगी नंबर 3 थोक्सरागा होजी नंबर 3 दा थोलपदा मोय यम नुंगाइना युम तरुक तु हेक ब्रेन रोड की मपान दा लेबनिना मयाम सु उबिरे यम नुंगाइना ले होई नुक्सी चानना ते खाउसिन गा सु पुन्ना मयाम उबिरे सुमांग पुन्ना गा लेमिना होरी कोई होजी तोंगे नंबर 3 दा चली लंबी जी होजी फाउदी यम फरी लंबी जी लोइना फै हाना आइना सोमदा लंका की हंदक की खोंगचत सिदा लाक्सबसिदा लंबी फत्तब थेंनबसे लंका टाउन मनाकी मैथै की लेरक सिंदु मंगाइरे अतैदि लोइनम फरे सिदादि लबुक अचौबा लबुक लमहांग कासु उबो फंगे यामना अदगी मुसलमान सु लेबो माले स्वाइदा मुसलमान खदिदा मनुक देला तोंगे नंबर 3 से अखोय फन्याम लक्सले नंबर 1 दगी अदो यामना अखोय की मिट इंगी सोरोक की नागेट असंग अमान उपाल वपाल ना थल्ली अदुगा अपाक पा अखोय की संगबान नबा लबुक अपाक पा ना कनो तौदना लई यामना लेहाउ चिनबा मफम सु माली हिंगोन गा सु कोइनरी मफम सिदा यामना लंबी सु फै हाइसनी मैम यंगबिउ सोरोक की नागेट उपाल वपाल अदगी लबुक की असंग फौना ई मपाक यामना पुंगी इंगी अदो नुक्सादी याम साइ ngaraangdi nong chuba ngasidi nuksaji mapanda yam phajana sai ado oja joiga inau de benga koi mai do kali kali koi hemon gana ma ac yauba car la chatpanina car to ni kai de yaure masi si yaure tungyan number 3 maitai nupi macha ma changi ba ure tegi swai ji mitai ngak tane ba maitai tongyan number 3 gi maitai khulak yaure pukri nga yokpa pukri ga so ure koi gi somda mamang lomda koi gari khame maitai naharol sing yauru ra se ba asaisda sorok ta kaino to ba naharol sing ga su lei ai una jage se pukri ga lei maitai yaubro maitai kyam yauri no urumda nuksa khangiro kaino maitai inau su maitai ni adegi inau su maitai ni masu ni mali sibai nang sibai lebro karida se ino da Indian army kari karambo ha Cookland dane acha acha very good phainia is nuai adegi madi te khawro inau sa mitai ro haima madi mana pangan ni pangan ne ba pangan nei di mitai pangal lo natra thangi jengwa pangan do oh adu di pangan ha di mitai pangan ne ba pangan lei to akhoi gi di pangan hairaga di akhoi mitai gi hai khangna re moina musalman inau di nandi te khaw mrak sang di te khaw ga chap ma ne ha kari ming di kari ko ba babu sana ai na devien kaure deben kayum no elamam ni elang bang adu kaino si pukri ji mitai gi ro kana gi no nga loi bro nga loi oh yam pha adu di yam phai ne kari nga thai no thadari se koi ge ayo nga da kusem gi nga na tani mirga ro oh acha acha oh na chuti numi kya ni tholai no tha mai tani tha ma nupi thir bo thi thidri pakhang ne ba is ni nong ba ni oh phai ai yam nungai na si ai sida lei mayam lei ko sa be aura mam lei be dagi ni kun oh akoi gi chahi kumon thoram hiroi hai ta oh phiroi leibagi mamdo macham ju khali si akoi gi ai na changjare si tungya number 3 ni i chakthong bi sanai ro ha noi chakthong bi sanai ra angang sing nupi macha maitai isu sing chakthong bi sanai kari sanai no kai sanai no tai hayo ikai angtan nang hayo boy hero nang hayo hai de sing noi kari sanai no ba i tai se noi te khong malun khangbro akomian lon khangbra ba khangya i nang namin kari ko ba aruna kayum yumnak kari ha angang jing yumnak tambi da ba se yam lali
ꯑꯉꯥꯡꯁꯤꯡ ꯌꯨꯝꯅꯥꯛ ꯇꯝꯃꯤ ꯅꯪꯒꯤ ꯅꯃꯤꯡ ꯍꯥꯏꯌꯣ Devita. ꯗꯦꯕꯤꯇꯥ ꯗꯦꯕꯤ ꯍꯥꯏꯕ꯭ꯔꯣ ꯁꯤꯡꯉꯣ ꯍꯥꯏꯕ꯭ꯔꯣ Tano. ꯆꯅꯨ ꯗꯦꯕꯤꯇꯥ ꯆꯅꯨ ꯏ ꯅꯨꯡꯁꯤꯔꯦ ꯀꯔꯤꯅꯣ ꯅꯣꯏ ꯁꯥꯟꯅꯔꯝꯃꯤꯁꯤꯕꯣ Tatungi. ꯆꯥꯛ ꯊꯣꯡꯕꯤꯗꯨ ꯀꯔꯤꯅꯣꯕ ꯑꯣ ꯆꯥꯛ ꯊꯣꯡꯕꯤ ꯁꯥꯟꯅꯔꯤꯕ ꯅꯨꯡꯁꯤꯔꯦꯗ ꯅꯪꯁꯨ ꯌꯥꯎꯔꯤꯕ ꯅꯪ nami ꯑꯃꯨꯛꯇ 하요 Arvin. 하 Arvin. 아르빈 very good nang이 하요 토비 토비 ꯅꯪ nami 하요 Risita Devi. 리시다 ꯅꯪ 스쿨 ꯆꯠꯄ꯭ꯔꯣ ꯅꯣꯏ ꯂꯣꯏꯅꯃꯛ ꯆꯠꯂꯤꯌꯥ ꯈꯥꯎꯂꯣꯟꯗ ꯇꯝꯃꯦ ꯑꯣ ꯁꯃꯤꯁꯤ Ako yan isa. ꯀꯔꯤ ꯅꯣꯏ ꯑꯅꯤꯅ ꯀꯔꯤꯗ ꯇꯝ ꯏꯪꯂꯤꯁꯇ ꯇꯝꯃꯤꯕ English medium. ꯏꯪꯂꯤꯁ ꯃꯤꯗꯤꯌꯝꯗ ꯇꯝꯃꯤꯕ ꯑꯣ ꯑꯔꯕꯤꯟ ꯀꯔꯤ ꯂꯩꯒꯦ ꯑꯣ ꯌꯨꯝꯁꯤꯕꯨ ꯀꯔꯤ ꯂꯩꯒꯦ ꯊꯧꯗꯣꯛ ꯑꯃ ꯊꯣꯛ ꯁꯃꯁꯣꯔ ꯊꯣꯛꯏꯔꯣ ꯑꯣ ꯀꯨꯃꯣꯟ ꯊꯧꯔꯝꯅꯤ ꯑꯗꯨ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯇꯣꯡꯒꯤꯌꯥ ꯅꯝꯕꯔ 3ꯒꯤ ꯑꯩꯈꯣꯏꯒꯤ ꯏꯆꯟ ꯏꯆꯦꯁꯤꯡ ꯍꯥꯏꯇꯥꯔꯦꯅꯦ ꯃꯧꯁꯤꯡ ꯀ꯭ꯋꯥ ꯁꯦꯝꯃꯤꯕ ꯁꯣꯝꯗꯗꯤ ꯑꯔꯥꯡꯕ ꯃꯩꯗꯨ ꯇꯧꯗꯦꯅꯦꯀꯣ ꯃꯌꯥꯝ ꯂꯩꯀꯥꯏꯒꯤ ꯃꯧꯅ ꯂꯣꯏ ꯇꯧꯔꯤꯅꯦꯕ ꯂꯣꯏ ꯄꯨꯜꯂꯒ ꯁꯤ ꯌꯨꯝ ꯄꯨꯂꯞ ꯄꯔꯦꯡ ꯂꯩꯔꯤꯔꯣ ꯀꯔꯤꯅꯣ ꯑꯣ ꯁꯤꯅꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯅ ꯈꯪꯉꯛꯄꯗꯗꯤ ꯇꯧꯔꯝꯗ꯭ꯔꯦ ꯑꯔꯥꯡꯕꯝ ꯍꯥꯏꯅ ꯀ꯭ꯋꯥ ꯊꯥꯕ ꯀꯥꯏꯅ ꯀ꯭ꯋꯥꯒ ꯈꯦꯠꯄꯗꯤ ꯌꯨꯝ ꯌꯨꯝꯗ ꯄꯤꯔꯝꯃꯤ ꯑꯗꯨ ꯇꯧꯅꯔꯤꯕ ꯁꯤꯗ ꯑꯣ ꯑꯣ ꯁꯤ ꯃꯌꯥꯝꯅ ꯁꯦꯝꯃꯤꯅꯤꯅꯦ ꯅꯨꯡꯁꯤꯈ꯭ꯔꯦ ꯀ꯭ꯋꯥꯁꯤꯗꯤ ꯂꯩꯔꯤꯔꯣ ꯍꯤꯡꯒꯣꯜꯒꯤꯔꯣ ꯂꯩꯔꯤꯔꯥ ꯑꯣ ꯍꯤꯡꯒꯣꯜꯒꯤ ꯇꯧꯕꯁꯨ ꯑꯩꯈꯣꯏ ꯈꯨꯔꯥ ꯑꯃ ꯂꯩꯔꯦ ꯈꯨꯔꯥ ꯆꯍꯤ ꯀꯌꯥ ꯁꯨꯕꯤꯔꯒꯦ ꯌꯥꯝꯗ꯭ꯔꯤ ꯃꯔꯐꯨ ꯃꯔꯤ ꯃꯉꯥ ꯇꯝꯃꯤ ꯃꯔꯐꯨ ꯃꯔꯤ ꯃꯉꯥ ꯑꯗꯨꯗꯤ ꯌꯥꯝ ꯀꯟꯕꯤꯕ ꯌꯥꯔꯤ ꯄꯥꯈꯪꯗꯧꯅ ꯆꯠꯄꯤꯌꯨ ꯑꯣ ꯈꯨꯔꯥꯒꯤ ꯌꯨꯝꯂꯣ ꯁꯤꯕꯣ ꯊꯪꯅꯔꯤꯁꯤ ꯊꯪꯅꯔꯤꯁꯦ ꯑꯣ ꯈꯨꯔꯥꯒꯤ ꯏꯆꯥꯁꯤꯡꯒꯗꯤ ꯏꯆꯥ ꯏꯁꯨꯗꯤ ꯂꯩ ꯑꯣ ꯊꯕꯛ ꯏꯪꯈꯥꯡꯗꯤ ꯊꯕꯛ ꯏꯪꯈꯥꯡꯗꯤ ꯀꯔꯤ ꯁꯨꯅꯤ ꯂꯧ ꯁꯨꯕꯅꯤꯅꯀꯣ ꯑꯣ ꯂꯧ ꯁꯨꯕꯅꯦꯕ ꯑꯣ ꯂꯧꯁꯨ ꯑꯣ ꯀꯩꯅꯣꯒꯤ ꯗꯦꯕ ꯀꯔꯃꯒꯤ ꯏꯁꯩꯒ ꯌꯥꯎꯗꯣꯏꯔꯣ ꯁꯝꯕꯁꯣꯔꯁꯤꯁꯨ ꯑꯗꯨ ꯁ꯭ꯋꯥꯏꯒꯤ ꯃꯤꯅ ꯇꯧꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯂꯪꯀꯥꯒꯤ ꯍꯣꯖꯥꯏꯗꯒꯤ ꯂꯥꯛꯇꯣꯏꯔꯥ ꯍꯣꯖꯥꯏ ꯀꯔꯤ ꯈꯨꯟꯒꯤꯅꯣ ꯅꯟꯗꯄꯨꯔ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯅꯟꯗꯄꯨꯔꯒꯤꯌꯥ ꯑꯣ ꯍꯣꯖꯥꯏ ꯑꯩ ꯈꯪꯉꯤꯅꯦ ꯅꯟꯗꯄꯨꯔ ꯃꯅꯤꯡ ꯂꯩꯀꯥꯏ ꯃꯃꯥꯡ ꯂꯩꯀꯥꯏ ꯂꯣꯏ ꯈꯪꯉꯤ ꯀꯊꯜ ꯇꯣꯂꯤ ꯎꯗꯣꯏꯄꯨꯔ ꯔꯥꯝꯄꯨꯔ ꯀꯔꯤꯒꯤ ꯂꯣꯏ ꯈꯪꯉꯤꯗ ꯍꯣꯏ ꯑꯩꯈꯣꯏ ꯌꯥꯝꯅ ꯍꯩꯖ ꯁꯨꯡꯖꯅꯗꯤ ꯅꯠꯇꯦꯀꯣ ꯍꯣꯏ ꯑꯗꯨꯒ ꯁꯨꯝ ꯄꯥꯡꯅ ꯁꯥꯅꯕ ꯎ ꯂꯩꯇ ꯂꯝꯗ ꯀꯦꯀꯦꯅ ꯁꯨꯝꯕꯤ ꯍꯣꯏ ꯑꯣꯏꯕ ꯍꯣꯏ ꯍꯣꯏ ꯑꯗꯨꯒꯤ ꯍꯣꯏ ꯊꯧꯗꯣꯛꯅꯤ ꯑꯗꯣ ꯏꯄꯥꯝꯂꯣ ꯀꯔꯤꯅꯣ ꯂꯥꯛꯏꯁꯤꯕꯣ ꯑꯩ ꯏꯆꯤꯟ ꯏꯄꯥ ꯁꯣꯏ ꯑꯩꯈꯣꯏ ꯏꯆꯤꯟ ꯑꯣ ꯏꯅꯥꯎ ꯑꯣ 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 ꯑꯩꯈꯣꯏ ꯃꯧꯍꯟꯒꯤꯅꯦ ꯃꯧ ꯀꯩꯅꯣꯅꯤ ꯃꯕꯣꯛꯀꯤ ꯀꯩꯅꯣ ꯑꯣ ꯑꯗ ꯕꯤꯔꯦꯟ ꯍꯥꯏꯅ ꯗꯤꯄꯥꯂꯤꯗꯣ ꯅꯨꯡꯁꯤꯔ ꯂꯩ অথনি মোৰ দেখা পোৱাৰ পিছতো নামাতা এই কইনোনে দেখাও বলুন তৌঘরেনে আমাক নোকোৱাকৈ ইবেমন নুপিম চানথ ইবেমন নংদি ক্লাস কা তামে ক্লাস 9 করি মিডিয়াম da tami nangda Assamese da class 9 mathang 10 thadoi mina kari mingming ko ba Robita Sani. Robin noi yumna kari no angang sing je yumna tambiu ko mama na mang angang nupem micha jing noi kayum no kari sagai no yumna hangbada khangde asida chanari ga che noi swai khakta nate manipur dagi mapan tholokpadane angang ayamba khangde ba tambiyo ba khoi ngangbam ni kari ni hujing ngangbam ne dai adu tambidradi achi la le ba akhoi meitei urga yumna yego haiba ngamdradi na nupam tam le arbin hai mapa mami ju khangni ado ma yumna hangadi khangdre nupim cha jinga che yumna si tambiyo ba si tambidradi ninging na biu ko Manipur dai lakpa nupa amana angaw nupa amana hairami si khaga ninging na biu isu jing da ne ado mina hangaga ado haigadam ni ngangbam ni haigadam ni mayang na hangakpada hai darkar leite ha Manipuri ni haira lore
ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯩꯇꯩꯅ ꯍꯪꯉꯛꯑꯗꯤ ꯅꯣꯏ ꯀꯌꯨꯝꯅꯣ ꯍꯥꯏꯕꯗ ꯑꯗꯨꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯞꯄꯤ ꯅꯨꯡꯉꯥꯏꯖꯈ꯭ꯔꯦ ꯑꯩꯅ ꯉꯁꯤ ꯇꯨꯡꯒꯤꯌꯥ ꯅꯝꯕꯔ 3ꯗ ꯑꯣꯖꯥ ꯖꯣꯏ ꯏꯅꯥꯎ ꯗꯦꯕꯦꯟꯒ ꯑꯗꯒꯤ ꯍꯣꯃꯦꯟꯒꯅ ꯄꯨꯕꯤꯔꯛꯇꯅ ꯂꯥꯛꯄꯁꯤ ꯄꯨꯔꯥ ꯃꯥꯏ ꯄꯥꯛꯄ ꯐꯝꯅꯕ ꯃꯇꯝꯕꯨ ꯂꯩꯇ꯭ꯔꯦ ꯊꯣꯛꯑꯗꯕꯅꯤ ꯑꯩ ꯁꯤ ꯍꯦꯛ ꯂꯣꯏꯕꯗ ꯊꯣꯛꯑꯗꯕꯅꯤ ꯃꯌꯥꯝ ꯑꯁ ꯆꯥꯛ ꯆꯥꯕ ꯑꯩꯈꯣꯏꯒꯤ ꯁꯃꯣꯁꯣꯔ ꯅꯨꯃꯤꯠ ꯑꯣꯏꯔꯕꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯁꯨ ꯌꯥꯎꯒꯗꯧꯕꯖꯥꯠꯅꯤ ꯑꯗꯨ ꯍꯌꯦꯡꯗ ꯇꯥꯔꯤ ꯍꯌꯦꯡꯗ ꯊꯥꯔꯤ ꯍꯣꯔꯦꯟ ꯅꯣꯡꯉꯥꯜꯂꯛꯄꯗ ꯆꯠꯈꯤꯗꯣꯔꯤꯅꯤ ꯅꯨꯡꯉꯥꯏꯖꯩ ꯃꯌꯥꯝ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯧꯁꯤꯡꯅ ꯍꯌꯦꯡ ꯁꯃꯁꯣꯔꯒꯤ ꯐꯤꯔꯣꯏꯒꯤ ꯀꯨꯃꯣꯟ ꯐꯤꯔꯣꯏꯒꯤ ꯁꯦꯝꯕꯤꯕꯁꯦ ꯌꯦꯡꯕꯤꯌꯨ ꯌꯥꯝ ꯐꯖꯅ ꯃꯁꯤ ꯂꯣꯏꯅꯃꯛꯇ ꯃꯐꯝ ꯀꯩꯅꯣꯒꯁꯦ ꯑꯩꯈꯣꯏꯒꯤ ꯁꯨꯅꯨꯆꯞ ꯍꯥꯏꯕ꯭ꯔꯥ ꯑꯁꯦ ꯁꯨꯅꯨꯆꯞꯀꯥꯁꯦ ꯀꯌꯥ ꯐꯖꯅ ꯇꯧꯔꯤꯕ꯭ꯔꯥ ꯁꯤꯡꯒꯥꯁꯨ ꯍꯥꯞꯄ ꯁꯤꯡꯗꯤ ꯍꯥꯞꯄꯤꯅꯦ ꯁꯤꯡ ꯁ꯭ꯋꯥꯏ ꯐꯪꯕ꯭ꯔꯣ ꯈꯔ ꯇꯥꯡꯗ꯭ꯔꯅꯦ ꯇꯥꯡꯉꯁꯨ ꯍꯥꯞꯇ ꯌꯥꯗꯦ ꯍꯣꯏ ꯏꯁ ꯁꯤꯒꯤ ꯁ꯭ꯇꯥꯏꯜꯁꯦ ꯌꯦꯡꯕꯤꯌꯨ ꯁꯤꯒꯤ ꯑꯁꯤꯅ ꯍꯤꯗꯥꯛ ꯃꯅꯥꯒ ꯍꯤꯗꯥꯛ ꯃꯅꯥꯒ ꯀ꯭ꯋꯥ ꯑꯁꯣꯏꯕꯒ ꯁꯤ ꯇꯧꯔꯤꯅꯤ ꯁꯤ ꯌꯦꯡꯕꯤꯌꯨ ꯃꯁꯤ ꯁꯨꯝꯕꯁꯤ ꯑꯩꯈꯣꯏꯒꯤ ꯈꯨꯖꯥꯏ ꯗ ꯀꯔꯤꯗ ꯑꯗꯩ ꯀꯁꯥꯔꯗꯁꯨ ꯀꯁꯥꯔ ꯂꯝꯗꯝꯗꯁꯨ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯂꯩꯕꯁꯤꯡꯗꯤ ꯍꯧꯖꯤꯛꯁꯨ ꯇꯧꯅꯔꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯑꯔꯥꯡꯕꯝ ꯍꯥꯏꯅ ꯇꯧꯔꯤ ꯁꯨꯃꯥꯏꯅ ꯑꯔꯥꯡꯕꯝ ꯍꯥꯏꯅ ꯇꯧꯔꯦ ꯑꯩꯈꯣꯏꯒꯤ ꯁꯣꯝꯗꯅ ꯁꯤ ꯅꯨꯡꯁꯤꯖꯈ꯭ꯔꯦ ꯆꯦ ꯊꯦꯛꯂꯛꯄꯅ ꯑꯃ ꯆꯦ ꯈꯨꯊꯦꯛꯀꯥꯁꯦ ꯌꯥꯝ ꯈꯨꯠ ꯆꯪꯅ ꯑꯁꯤꯗꯩꯗ ꯊꯦꯛꯆꯤꯜꯂꯕ ꯌꯥꯝ ꯈꯨꯠ ꯆꯪꯅ ꯌꯥꯝ ꯐꯖꯅ ꯇꯧꯔꯤ ꯍꯌꯦꯡꯒꯤ ꯁꯃꯔꯁꯣꯔꯁꯤꯕꯨ ꯃꯤ ꯀꯌꯥꯒꯤ ꯊꯧꯔꯥꯡꯅꯣ ꯍꯨꯝꯐꯨ ꯃꯔꯤ ꯃꯉꯥ ꯆꯥꯛ ꯊꯣꯡꯕ ꯄꯨꯖꯥꯔꯤꯗꯤ ꯕꯥꯃꯣꯟ ꯂꯩꯕ꯭ꯔꯣ ꯅꯠꯇꯦ ꯕꯥꯃꯣꯟ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤ ꯃꯤꯇꯩꯅꯤꯅ ꯃꯤꯇꯩꯅ ꯑꯗꯨꯝ ꯇꯧꯔꯤ ꯃꯩꯇꯩꯅ ꯑꯗꯨꯝ ꯇꯧꯕ꯭ꯔꯣ ꯍꯌꯦꯡ ꯁꯣꯟꯗꯣꯏꯁꯦ ꯃꯩꯇꯩꯒꯤꯔో ꯐꯩꯅꯦ ꯃꯩꯇꯩ ꯁꯅꯥꯃꯍꯤꯔꯣ ꯑꯄꯣꯛꯄ ꯀꯥꯡꯕꯨꯔꯣ ꯑꯄꯣꯛꯄ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯍꯟꯒꯤꯁꯦ ꯑꯣ ꯑꯦ ꯐꯩ ꯑꯣ ꯐꯩ ꯌꯥꯝ ꯐꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯈ꯭ꯔꯦ ꯃꯌꯥꯝ ꯁꯤꯗ ꯂꯥꯛꯇꯅ ꯊꯦꯡꯅꯕꯁꯦ ꯑꯣꯖꯥꯅ ꯀꯔꯤ ꯂꯧꯈꯠꯀꯅꯤ ꯍꯥꯏꯗꯣ ꯄꯥꯟꯊꯣꯏꯕꯤꯗ ꯕꯨꯛ ꯆꯟꯒꯅꯤ ꯍꯥꯏꯗꯣ ꯁꯒꯣꯜꯁꯦꯟ ꯀꯩꯅꯣꯁꯤꯅ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯑꯄꯣꯛꯄ ꯕꯣꯔꯅ ꯀꯩ ꯅꯨꯃꯤꯠꯅꯣ ꯏꯆꯦ ꯕꯣꯔꯁꯦ ꯍꯌꯦꯡ ꯂꯩꯕꯥꯛꯄꯣꯛꯇꯩ ꯍꯧꯔꯕꯅꯤꯅ ꯁꯒꯣꯜꯁꯦꯟ ꯇꯥꯗꯣꯔꯤꯔ ꯈꯪꯗꯦ ꯑꯩ ꯍꯥꯏꯁꯤꯅ ꯁꯨꯇꯣꯟꯅ ꯄꯨꯡꯁꯦ ꯌꯩꯕ ꯇꯥꯔꯒꯗꯤ ꯑꯣꯖꯥꯒꯤꯗ ꯑꯩꯈꯣꯏ ꯄꯤꯄꯣꯜ ꯄꯨꯈ꯭ꯔꯤꯗꯅꯦ ꯃꯇꯦꯛ ꯑꯃꯇꯪ ꯄꯥꯟꯊꯣꯏꯕꯤ ꯏꯃꯥꯒꯤ ꯕꯨꯛ ꯆꯟꯕꯗꯨꯒ ꯃꯇꯦꯛ ꯑꯃꯇꯪ ꯁꯛꯍꯟꯅꯤꯡꯕ ꯅꯠꯇꯦ ꯏꯁꯩꯁꯨ ꯇꯧꯕ ꯌꯥꯎꯔꯤꯕꯣ ꯁꯤꯕꯣ ꯑꯣ ꯍꯌꯦꯡ ꯍꯣꯖꯥꯏꯗꯩ ꯂꯥꯛꯄꯤꯔꯤꯁꯦ ꯑꯣ ꯍꯣꯖꯥꯏ ꯅꯟꯗꯄꯨꯔ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯑꯣ ꯏꯁꯩꯁꯨ ꯇꯧꯔꯤꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯆꯟꯗ꯭ꯔꯀꯩꯅꯥ ꯍꯣꯏ ꯈꯪꯕꯤꯕ꯭ꯔꯥ ꯈꯪꯉꯤ ꯑꯣ ꯆꯟꯗ꯭ꯔꯀꯩꯅꯥ ꯍꯣꯏꯅ ꯀꯩꯅꯣꯔꯣꯝꯗ ꯂꯩꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯃꯤꯇꯩ ꯕꯔꯨꯞꯇ ꯂꯩꯔꯦꯗꯅ ꯐꯨꯔꯨꯞ ꯇꯤꯟꯅꯗꯕꯩ ꯋꯥꯅꯦꯕ ꯑꯗ ꯏꯁꯩ ꯇꯧꯕꯅꯤꯅ ꯈꯪꯐꯝ ꯊꯣꯛꯑꯦꯕ ꯈꯪꯉꯤ ꯑꯣ ꯅꯨꯡꯉꯥꯏꯔꯦ ꯅꯨꯡꯁꯤꯔꯦꯗ ꯍꯦꯛꯇ ꯑꯉꯥꯡꯁꯤꯡꯒꯁꯦ ꯄꯥꯎ ꯐꯥꯎꯅꯔꯒꯅꯦ ꯏꯃꯥꯒꯤꯗꯁꯨ ꯅꯠꯇ꯭ꯔ ꯏꯆꯦ ꯄꯤꯄꯣꯜ ꯄꯨꯈ꯭ꯔꯤꯗꯁꯨ ꯑꯣꯖꯥꯅ ꯑꯩꯈꯣꯏ ꯁꯛꯄꯤꯌꯨ ꯑꯣ ꯌꯥꯏꯌꯦ ꯑꯩ ꯍꯧꯖꯤꯛ ꯑꯁꯤ ꯂꯣꯏꯔꯒ ꯍꯌꯦꯡꯁꯦ ꯂꯣꯏꯔꯒ ꯊꯣꯏꯔꯦꯟ ꯈꯨꯟꯗꯃꯨꯛ ꯄꯥꯟꯊꯣꯏꯕꯤ ꯏꯃꯥꯒꯤ ꯊꯧꯒꯜ ꯇꯧꯔꯨꯗꯣꯏ ꯄꯩꯁꯥꯒ ꯊꯥꯕ꯭ꯔꯣ ꯈꯔ ꯑꯗꯨꯝ ꯊꯥꯏ ꯈꯔ ꯊꯥꯏꯌꯦ ꯑꯣ ꯑꯦ ꯐꯩ ꯏꯁꯩꯒꯗꯣ ꯇꯥꯅꯤꯡꯕꯅꯤ ꯑꯗꯨ ꯃꯇꯝ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯅꯣꯡꯉꯥꯜꯂꯛꯄꯒꯤ ꯇꯤꯀꯦꯠꯅꯦꯕ ꯇ꯭ꯔꯦꯟ ꯇꯣꯡꯗꯣꯔꯤꯕ ꯑꯦ ꯅꯨꯡꯉꯥꯏꯔꯦ ꯊꯧꯔꯝꯅ ꯌꯥꯎꯕꯤꯔꯒꯗꯤ ꯇꯥꯕꯗꯣ ꯑꯣꯏꯒꯗꯕ ꯍꯣꯏ ꯑꯦ ꯃꯇꯨꯡꯗ ꯀꯌꯥꯔꯛ ꯂꯥꯛꯈꯤꯅꯤꯗ ꯍꯣꯏ ꯐꯔꯦ ꯐ꯭ꯔꯦꯟꯁꯤꯞꯗꯣ ꯀꯩꯅꯣ ꯃꯦꯝꯕꯔ ꯑꯣꯏꯌꯦꯕ ꯑꯣ ꯑꯠꯆꯥ ꯐꯩ ꯁꯤꯒꯤ ꯄꯨꯈ꯭ꯔꯤ ꯊꯝꯕꯥꯜ ꯁꯥꯠꯂꯤꯁꯤꯁꯨ ꯃꯩꯇꯩꯒꯤ ꯑꯩꯈꯣꯏ ꯁꯃꯁꯣꯔ ꯐꯤꯔꯣꯏ ꯊꯣꯛꯏꯁꯦ ꯀꯨꯃꯣꯟ ꯐꯤꯔꯣꯏ ꯊꯣꯛꯏꯁꯦ ꯑꯁꯤ ꯀꯌꯨꯝꯒꯤ ꯏꯃꯨꯡꯅꯣ ꯃꯣꯏꯁꯦ ꯁꯥꯒꯩꯁꯦ ꯉꯥꯡꯐꯝꯂꯣ
ꯈꯪꯗꯦ ꯀꯩ ꯁꯥꯒꯩ ꯅꯣꯏ ꯂꯩꯃꯤꯟꯅꯔꯒ ꯁꯥꯒꯩ ꯈꯪꯅ ꯁꯤ ꯑꯔꯥꯟꯕꯅꯤꯀꯣ ꯁꯥꯒꯩ ꯌꯨꯝꯅꯥꯛꯇꯤ ꯈꯪꯅꯒꯗꯕꯅꯤ ꯐꯔꯦ ꯐꯔꯦ ꯑꯣꯖꯥ ꯍꯣꯏ 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 ꯁꯤꯁꯨ ꯃꯩꯇꯩꯒꯤ ꯑꯣꯖꯥꯅ ꯑꯧ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯣꯏ ꯍꯣꯏ ꯑꯩꯈꯣꯏ ꯊꯣꯛꯆꯔꯛꯑꯦ ꯍꯧꯖꯤꯛ ꯂꯥꯏꯕꯛ ꯐꯗꯅ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯧꯁꯤꯡ ꯏꯆꯟ ꯏꯆꯦꯁꯤꯡ ꯀꯩꯅꯣ ꯇꯧꯕ ꯁꯃꯁ꯭ꯋꯔꯒꯤ ꯀꯨꯃꯣꯟ ꯐꯤꯔꯣꯏꯒꯤ ꯀꯅꯥꯅ ꯏꯅꯥꯎ ꯑꯃꯅ ꯑꯩꯁꯦ ꯃꯩꯇꯩꯂꯣꯟ ꯁꯦꯡꯅ ꯉꯥꯡꯕꯤꯌꯣꯅ ꯌꯥꯔꯤꯈꯩ ꯁꯦꯡꯅ ꯉꯥꯡꯖꯒꯅꯕ ꯍꯣꯠꯅꯖꯩ ꯑꯗꯨꯕꯨ ꯆꯍꯤ 64ꯒꯤ ꯍꯩꯅꯕꯤ ꯑꯃ ꯑꯍꯜ ꯂꯃꯟꯁꯤꯡꯗꯒꯤ ꯂꯣꯏꯅꯖꯔꯛꯄ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯇꯝꯕꯤꯔꯛꯄꯗꯣ ꯂꯩꯇꯣꯟꯗ ꯂꯩꯈꯤꯕꯅꯤꯅ ꯍꯦꯛ ꯊꯣꯛꯂꯛꯏ ꯑꯗꯣ ꯀꯨꯃꯣꯟ ꯐꯤꯔꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯇꯧꯕ ꯃꯌꯥꯝꯅ ꯁꯦꯝꯕꯗꯨ ꯑꯩ ꯂꯥꯏꯕꯛ ꯐꯗꯅ ꯑꯩ ꯊꯦꯡꯅꯖꯔꯛꯑꯦ ꯑꯗꯨ ꯍꯧꯖꯤꯛ ꯈꯨꯟꯒꯤ ꯑꯍꯜ ꯑꯃꯒꯤ ꯃꯌꯨꯝꯗ ꯆꯪꯖꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯕ ꯃꯥꯜꯂꯤ ꯌꯨꯝꯁꯦ ꯑꯅꯧꯕ ꯑꯆꯧꯕ ꯆꯦꯛꯀꯤ ꯌꯨꯝ ꯑꯃꯁꯨ ꯁꯥꯔꯤ ꯃꯅꯤꯡꯗ ꯂꯩꯔꯤꯕꯁꯤꯁꯨ ꯌꯥꯝꯅ ꯃꯑꯣꯡ ꯇꯥꯅ ꯑꯁꯥꯝ ꯇꯥꯏꯞꯀꯤ ꯑꯣꯏꯔꯁꯨ ꯌꯥꯝꯅ ꯐꯖꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯒꯦꯔꯦꯖꯁꯨ ꯐꯖꯅ ꯂꯩ ꯑꯣꯖꯥ ꯀꯅꯥꯒꯤ ꯌꯨꯝ ꯑꯕꯁꯤꯅ ꯀꯔꯤ ꯂꯥꯏꯁꯪꯅꯣ ꯑꯄꯣꯛꯄꯒꯤꯔꯥ ꯁꯤꯕꯨ ꯂꯥꯏꯁꯪꯁꯤꯕꯣ ꯁꯤꯕꯒꯤꯔꯥ ꯑꯣ ꯁꯤꯕꯒꯤ ꯑꯣ ꯀꯔꯥꯝ ꯁꯤꯕꯒꯤ ꯃꯟꯗꯤꯔ ꯑꯃ ꯂꯩꯔꯦ ꯑꯣꯖꯥ ꯑꯣꯖꯥ ꯗꯕꯂꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯣꯖꯥ ꯀꯩꯌꯨꯝ ꯍꯧꯖꯤꯛꯀꯤꯗꯨ ꯀꯩꯌꯨꯝ ꯑꯃ ꯀꯔꯥꯝ ꯀꯔꯥꯝ ꯗꯕꯂꯣ ꯐꯅꯤ ꯑꯣꯖꯥ ꯂꯦꯡꯁꯤꯟꯕꯤꯌꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯖꯒꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯇꯣꯡꯒꯤꯌꯥ ꯅꯝꯕꯔ 3ꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯪꯖꯔꯛꯄꯗꯣ ꯑꯣꯖꯥ ꯀꯔꯥꯝ ꯙꯕꯂꯣꯒꯤ ꯃꯌꯨꯝꯗꯅꯤ ꯑꯣꯖꯥ ꯆꯍꯤ ꯀꯌꯥ ꯁꯨꯕꯤꯔꯒꯦ 65 75 76 ꯌꯥꯔꯤ ꯑꯗꯣ ꯅꯍꯥ ꯑꯣꯏꯕꯤꯅꯤꯡꯕꯁꯨ ꯃꯥꯜꯂꯤ ꯁꯝꯒ ꯌꯥꯝ ꯐꯖꯅ ꯃꯥꯅ ꯑꯩꯈꯣꯏ ꯁꯪꯖꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯁꯪꯒꯣꯝꯒ ꯂꯐꯣꯏꯒ ꯍꯣꯏ ꯆꯤꯅꯤꯒ ꯇꯣꯠꯂ ꯆꯥꯃꯣꯠꯅ ꯀꯣꯠꯂ ꯑꯉꯥꯡ ꯑꯣꯜꯂꯅꯤ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤꯅꯤ ꯑꯗꯣ ꯑꯣꯖꯥꯒꯤꯗꯤ ꯏꯆꯥꯁꯤꯡ ꯀꯌꯥ ꯂꯩꯕꯤꯒꯦ ꯏꯃꯧ ꯂꯩꯔꯕꯣ ꯂꯩꯔꯦ ꯖꯄꯥꯟ ꯂꯣꯏꯔ ꯑꯗꯨꯅ ꯑꯉꯥꯡ ꯑꯃꯨꯛ ꯑꯣꯟꯈꯠꯂꯛꯑꯦ ꯑꯉꯥꯡ ꯑꯃꯨꯛ ꯑꯣꯟꯈꯠꯂꯛꯑꯦ ꯄꯣꯛꯀꯤ ꯍꯧꯔꯗꯤ ꯑꯍꯟꯗ ꯇꯥꯏ ꯃꯥꯅꯤ ꯑꯍꯥꯟꯕ ꯇꯥꯏ ꯑꯗꯣ ꯑꯣꯖꯥ ꯏꯆꯥꯁꯤꯡꯗꯤ ꯀꯩ ꯊꯕꯛ ꯇꯧꯒꯦ ꯍꯧꯖꯤꯛ ꯑꯉꯥꯡ 12ꯁꯤꯒ ꯅꯤꯄꯥ 3 ꯁꯤꯈ꯭ꯔꯦ ꯅꯤꯄꯥ 8ꯅꯤ 18 ꯄꯣꯛꯑꯦꯕ ꯑꯗꯨꯃꯥꯏꯅ ꯄꯣꯛꯇꯗꯅꯦ ꯅꯤꯄꯥ 3 ꯁꯤꯈ꯭ꯔꯦ ꯍꯧꯖꯤꯛ ꯅꯤꯄꯥ 4 ꯅꯨꯄꯤ 4 ꯅꯤꯄꯥꯜ ꯂꯩ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕꯣ ꯊꯥꯖ ꯌꯣꯟꯖꯈ꯭ꯔꯕꯣ ꯍꯧꯖꯤꯛ ꯂꯥꯇꯤꯟ ꯐꯣꯇꯤꯟ ꯐꯪꯗꯅ ꯍꯧꯖꯤꯛ ꯕꯦꯄꯥꯔ ꯂꯣꯏꯗ꯭ꯔꯥ ꯕꯦꯄꯥꯔ ꯂꯣꯏꯔꯦꯕ ꯁꯪꯖꯜꯂꯛꯏꯁꯦ ꯑꯠꯆꯥ ꯑꯗꯣ ꯏꯆꯥꯁꯤꯡ ꯀꯔꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯅꯕꯒ ꯌꯥꯎꯕ꯭ꯔꯣ ꯑꯃꯅ ꯕꯦꯡꯒ꯭ꯂꯣꯔꯗ ꯕꯦꯡꯒ꯭ꯂꯣꯔꯗ ꯁꯤꯀꯨꯔꯤꯇꯤ ꯍꯣꯏ ꯑꯃꯅ ꯖꯣꯔꯍꯥꯠꯇ ꯑꯗꯨꯅ 3 ꯁꯨꯕ ꯀꯔꯤ ꯊꯕꯛ ꯇꯧꯔꯤꯅꯣ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯈ꯭ꯔꯤꯁꯇꯥꯟꯒꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯥꯟꯒꯤ ꯒꯥꯔꯤ ꯊꯧ ꯒꯥꯔꯤ ꯊꯧꯖꯕꯅꯦꯕ ꯈ꯭ꯔꯤꯁꯇꯥꯟꯗꯤ ꯅꯠꯇꯦꯕ ꯆꯔꯆꯀꯤ ꯒꯥꯔꯤ ꯊꯧꯖꯕꯅꯦꯕ ꯅꯆꯥ ꯈ꯭ꯔꯤꯁꯇꯥꯟꯗꯤ ꯑꯣꯏꯔꯤꯕꯅꯦꯕ ꯑꯗꯨꯒ ꯂꯩ ꯖꯣꯔꯍꯥꯠꯇ ꯑꯃꯗꯤ ꯃꯤꯁꯇ꯭ꯔꯤ ꯁꯨꯅ ꯌꯨꯝꯗ ꯁꯨꯝ ꯑꯍꯟ ꯂꯧꯁꯤꯡꯒ ꯌꯥꯝ ꯂꯩꯕꯤꯔꯝꯗꯧ ꯃꯥꯜꯂꯤ ꯑꯣꯖꯥ ꯍꯣꯏꯒꯤꯗꯤ ꯂꯧꯁꯤꯡꯂꯣ ꯏꯆꯥ ꯌꯥꯝꯕꯅꯤꯅ ꯍꯥꯟꯅꯗꯤ ꯕꯟꯙꯣꯛ ꯇꯧꯔꯦ ꯍꯣꯡꯉꯦꯕ ꯍꯧꯖꯤꯛꯇꯅꯤ ꯇꯥꯡꯈꯠꯂꯛꯏꯁꯦ ꯍꯣꯏ ꯍꯥꯟꯅꯗꯤ ꯃꯣꯟꯗ ꯑꯩꯈꯣꯏ ꯌꯨꯛꯇ ꯃꯣꯟꯗ ꯂꯨꯄꯥ 10 ꯐꯧ ꯃꯣꯟꯗ ꯂꯨꯄा 10 1 पैसा 2 पैसा 3 पैसा 5 पैसा एकना 2 ꯍꯣꯏ ꯍꯥꯟꯅꯗꯤ ꯂꯨꯄꯥ 10 ꯆꯥꯎꯔꯦꯕ ꯍꯧꯖꯤꯛ ꯂꯩꯇꯔꯦ
ꯍꯧꯖꯤꯛ ꯍꯥꯟꯅꯗꯤ ꯕꯟꯗꯣꯛꯇ ꯂꯨꯄꯥ ꯆꯥꯝꯃ ꯐꯩꯀꯥꯁꯤ ꯌꯥꯡꯈꯩ ꯃꯣꯟꯗ ꯇꯔꯥ ꯑꯁꯤ ꯂꯩꯔꯝꯃꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛꯇꯤ 20,000 25,000 ꯕꯤঘꯥ ꯕꯟꯗꯣꯛ ꯃꯣꯟꯗ 7,900 ꯍꯥꯟꯅꯩ ꯖꯨꯛ ꯂꯩꯇ꯭ꯔꯦ ꯑꯣ ꯑꯗꯣ ꯂꯧꯗꯤ ꯎꯕꯤꯔꯤ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯁꯨ ꯂꯧ ꯑꯩꯈꯣꯏ ꯏꯆꯥꯡ ꯎꯗꯦ ꯑꯩꯈꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯑꯩꯁꯦ ꯑꯥ ꯍꯨꯁꯦ ꯏꯁꯥꯅꯗꯤ ꯀꯅꯥꯁꯨ ꯎꯅꯗꯦꯅꯦ ꯑꯌꯥꯝꯕꯅ ꯏꯆꯥ ꯃꯌꯥꯝꯗ ꯑꯥ ꯊꯥꯛꯄꯗ ꯁ꯭ꯀꯨꯜ ꯇꯝꯕꯩ ꯃꯤ 9 ꯚꯦꯃꯥꯂꯤꯅ ꯑꯥ ꯚꯦꯃꯥ ꯔꯥꯖꯥ ꯀꯥꯄꯨꯔ ꯀꯥꯅꯤ ꯁ꯭ꯀꯨꯜ ꯈꯣꯔꯣ ꯁꯥꯗꯤ ꯑꯣ ꯑꯗꯨ ꯐꯩ ꯄ꯭ꯔꯥꯏꯖ ꯄꯤꯕ ꯌꯥꯏ ꯑꯗꯨ ꯇꯧꯔꯛꯄꯅꯤꯅ ꯄꯣꯠꯇꯣ ꯗꯦꯡꯒꯤꯗ ꯙꯪ ꯃꯌꯥꯡ ꯅꯨꯄꯤ ꯀꯦꯝꯗ ꯂꯩꯔꯤꯉꯩꯗ ꯁꯤꯒꯤ ꯑꯦꯕꯦꯛꯁꯟ ꯀꯥꯐꯦꯗ ꯇꯧꯅ ꯖꯪꯒꯣꯜ ꯕꯦꯗꯣꯈꯣꯏ ꯐꯝꯃꯝꯗꯦ ꯀꯥꯐꯦꯗ ꯇꯧꯅ ꯀꯦꯝ ꯁꯥꯕ ꯂꯩꯖꯥꯗꯤ ꯀꯣꯟꯊꯪꯗ ꯑꯣꯖꯥ ꯁꯤꯗ ꯄꯣꯛꯏꯔꯥ ꯅꯠꯇ꯭ꯔꯒ ꯑꯣꯖꯥꯒꯤ ꯍꯥꯛꯇꯛꯇ ꯂꯥꯛꯏꯔꯥ ꯑꯩ ꯁꯤꯜꯆꯔ ꯖꯥꯔꯤꯕꯣꯜ ꯂꯩꯍꯧ ꯄꯨꯈꯤꯗ ꯂꯩꯍꯧ ꯄꯣꯛꯄꯤꯗꯒꯤꯔꯥ ꯂꯩꯍꯧ ꯄꯣꯛꯄꯤꯗ ꯄꯣꯛꯏꯔꯥ ꯂꯩꯍꯧ ꯄꯨꯈꯤꯗ ꯄꯣꯛꯑꯒ ꯁꯤꯗ ꯂꯥꯛꯄꯅꯤ ꯑꯣ ꯑꯩꯈꯣꯏ ꯏꯃꯥ ꯕꯕꯥ ꯍꯣꯏꯒ ꯏꯃꯥ ꯄꯥꯕꯨꯡ ꯍꯣꯏꯒ ꯁꯤꯗ ꯂꯥꯛꯄꯅꯤ ꯑꯣ ꯁꯤꯗ ꯑꯗꯨꯝ ꯂꯩꯔꯦ ꯂꯝꯗꯣ ꯑꯥꯗ ꯑꯩꯈꯣই ꯂꯩꯕꯅꯦꯕ ꯍꯣꯏ ꯍꯣꯏ ꯂꯩꯕꯗꯣ ꯃꯥꯏ ꯃꯅꯥꯎ ꯅꯨꯄꯥ ꯃꯌꯥꯝꯕꯁꯤꯡ ꯐꯥꯎꯗ ꯑꯩꯈꯣꯏ ꯏꯄꯥꯁꯤꯡ ꯂꯩꯕꯗꯣ ꯑꯥ ꯑꯗꯨꯏ ꯇꯥꯟꯖꯥꯗꯤ ꯑꯩꯈꯣꯏ ꯄꯤꯁꯛ ꯄꯤ ꯀꯩꯁꯨ ꯈꯪꯗꯦ ꯍꯣꯏ 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 ꯂꯨꯄꯥ 100ꯗ ꯑꯣ ꯀꯩꯅꯣꯗꯤ ꯁꯤꯗ ꯇꯨꯡꯒ꯭ꯌꯥ ꯅꯝꯕꯔ 3 ꯁꯤꯗ ꯃꯩꯇꯩ ꯌꯨꯝ ꯀꯌꯥꯃꯨꯛ ꯂꯩꯒꯦ ꯂꯩꯁꯦ ꯃꯩꯇꯩ ꯌꯨꯝ ꯁꯣꯝ ꯅꯥꯀꯟꯗ ꯂꯝꯕꯤ ꯑꯃ ꯂꯩꯇ꯭ꯔꯥ ꯁꯤꯒꯤ ꯄꯔꯤꯡꯁꯦ ꯑꯁꯤꯒꯤ ꯑꯁꯤ ꯌꯨꯝꯁꯤꯃ ꯑꯁꯤꯅ ꯃꯤꯇꯩ ꯂꯣꯟꯗ ꯁꯤꯒꯩꯅ Taning dukan mana ko? ꯗꯨꯀꯥꯟ ꯂꯩꯗꯤ ꯑꯁꯣꯝꯗ ꯌꯨꯝ ꯄꯀꯥꯒꯤ ꯌꯨꯝ ꯑꯆꯧꯕ ꯑꯃ ꯁꯥꯗ꯭ꯔꯥ Kaino hoy lady suni, Rajen hoy lady suni. ꯆꯥꯎꯕꯤꯗꯣ ꯑꯁꯣꯝꯗꯅꯤꯅ Raj, ango hoy lady jum do hingon do. Adu jo biramani do. Adu jo si area singa ba. ꯕꯤꯔꯤꯌꯥ ꯑꯃꯅꯤ ꯃꯅꯤ Paure ain. ꯕꯤꯔꯃꯅꯤ Duna kuntra mulai ya ba. ꯍꯣꯏꯅ ꯑꯁꯣꯝꯗꯁꯨ ꯑꯗꯨꯏ ꯂꯝꯕꯤ ꯁꯨꯃꯥꯏꯅ ꯆꯠꯈ꯭ꯔꯒ ꯑꯁꯣꯝꯗꯁꯨ ꯃꯤꯇꯩ ꯂꯩꯌꯦ Hoy na dun mo dupo ko eh. ꯑꯣ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥꯒꯤ ꯃꯤꯡꯗꯨ ꯀꯔꯤ ꯍꯥꯏꯒꯦ Karam ꯀꯔꯥꯝ ꯙꯕꯂꯣ karam dablo. ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯕ ꯇꯨꯡꯒ꯭ꯌꯥ ꯅꯝꯕꯔ 3ꯁꯤ ꯑꯩꯈꯣꯏꯒꯤ ꯀꯔꯥꯝ ꯑꯣꯖꯥ ꯙꯕꯂꯣꯒꯤ ꯌꯨꯝꯗ ꯂꯣꯏꯁꯤꯟꯖꯒꯦ ꯑꯗꯨꯒ ꯃꯊꯪ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯈꯣꯡꯆꯠꯁꯤ ꯃꯣꯙꯨꯄꯨꯔ ꯍꯥꯏꯕ ꯃꯩꯇꯩ ꯇꯥꯕ ꯈꯨꯟ ꯑꯃꯗ ꯑꯃꯨꯛ ꯆꯠꯆꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯄꯥꯎꯗꯝꯖꯒꯦ ꯑꯣꯖꯥꯕꯨ ꯅꯨꯡꯉꯥꯏꯖꯩ ꯉꯥꯏꯍꯥꯛ ꯎꯅꯗꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕꯁꯦ ꯑꯣꯖꯥꯗꯤ ꯌꯥꯝꯅ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯕꯤꯔꯤ ꯌꯥꯝ ꯀꯨꯏꯅ ꯄꯨꯟꯁꯤꯒꯤꯅꯤ ꯆꯍꯤ 100 ꯄꯨꯟꯁꯤꯕꯤꯌꯨ ꯑꯃꯨꯛ ꯂꯥꯛꯄ ꯉꯝꯕ ꯑꯣꯏꯖꯒꯦ ꯃꯤꯁꯦ ꯍꯧꯖꯤꯛ ꯀꯂꯤꯖꯨꯛ ꯆꯠꯈ꯭ꯔꯦ ꯕꯣꯂꯤꯖꯨꯛ ꯍꯧꯖꯤꯛ ꯏꯁꯥꯒꯤ ꯍꯣꯏ 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 ꯏꯁꯥꯒꯤ ꯏꯁꯥꯒꯤ ꯃꯤ Ah. ꯑꯇꯣꯞꯄ ꯅꯠꯇꯦꯀꯣ ꯍꯣꯏ ꯍꯣꯏ ꯈꯨꯟꯁꯤꯁꯨ ꯂꯩꯔꯤꯅꯤ ꯑꯥ ꯏꯁꯥꯒꯤ ꯃꯤ ꯑꯁꯤ ꯂꯥꯏꯟ ꯑꯩꯈꯣꯏꯅ ꯂꯥꯏꯟ ꯇꯤꯡꯉꯤꯁꯦ ꯑꯁꯣꯝꯗꯩ ꯂꯥꯏꯟ ꯂꯧꯔꯛꯏꯁꯦ ꯈꯣꯡꯊꯥꯡꯗ ꯑꯗꯨ ꯑꯁꯣꯝꯗ ꯈꯥꯂꯤꯕꯗꯩꯁꯤꯒ ꯍꯩꯅꯧ ꯄꯥꯝꯕꯤ ꯂꯩꯁꯦ ꯀꯨꯅꯥꯗ ꯑꯁꯤꯗ ꯅꯥꯎꯔꯤ ꯄꯥꯏꯔꯒ ꯇꯤꯜꯂꯣꯝꯗ ꯒꯣꯔꯣꯡ ꯅꯥꯎꯔꯤꯁꯦ ꯑꯅꯤꯔꯛ ꯀꯥꯞꯄꯒ ꯑꯗꯨꯗꯒꯤ ꯑꯁꯤꯒꯩ ꯌꯨꯝꯁꯤꯅ ꯃꯣꯏꯒꯤ ꯑꯗꯨꯗꯩ ꯅꯣꯡꯉꯥꯜꯂꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯄꯣꯔꯞ ꯌꯨꯕꯤ ꯍꯦꯛꯇꯣꯏꯕ ꯑꯗꯣ ꯋꯥꯗ ꯊꯥꯡꯒꯣꯜ ꯄꯥꯜꯂꯒ ꯉꯥꯁꯪ ꯊꯝꯕ ꯅꯥꯎꯔꯤ ꯀꯥꯞꯐꯝꯗꯨꯒ ꯋꯥꯗ ꯄꯨꯔꯒ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯁꯤꯒ ꯄꯨꯡ 2 ꯇꯥꯔꯗꯤ ꯃꯤ ꯆꯠꯇ꯭ꯔꯦꯅ ꯑꯗꯨꯒ ꯊꯥꯡꯒꯣꯜ ꯄꯥꯜꯂ ꯋꯥꯗꯨꯒ ꯀꯛꯊꯠ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯗ ꯊꯥꯡꯃꯩꯌꯥꯟ ꯊꯥꯜꯂꯦ ꯁꯨꯃꯥꯏꯅ ꯇꯧꯔꯤꯗꯣ ꯚꯤꯗꯤꯑꯣ ꯀꯦꯃꯦꯔꯥ ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯈꯔ ꯃꯤ ꯌꯦꯡꯁꯜꯂꯤ ꯃꯣꯏꯗꯤ ꯕꯣꯜ ꯊꯥꯜꯂꯤ ꯑꯩꯈꯣꯏꯗꯤ ꯗꯨꯛ ꯑꯄꯥꯛꯄ ꯊꯥꯡꯃꯩ ꯊꯥꯜꯂꯦ ꯏꯂꯦꯛꯇ꯭ꯔꯤꯛ ꯈꯨꯠꯇꯤ ꯑꯗꯒꯤ ꯑꯋꯥꯡꯕꯗꯣ ꯑꯁꯤꯒ ꯑꯣ ꯄꯩꯁꯥ ꯄꯥꯏꯕꯒꯤꯅꯤ ꯃꯍꯥꯖꯣꯟ ꯑꯣꯏꯕꯒꯤꯅꯤ ꯍꯥꯟꯅ ꯋꯥꯔꯝꯕꯗꯨ ꯆꯦꯝꯕꯥꯛꯁꯨꯅ ꯑꯁꯤ ꯀꯦꯜꯁꯥꯝꯅꯦꯗꯅ ꯄꯪꯁꯥ ꯌꯥꯎꯗ꯭ꯔꯥꯌꯦ ꯅꯥꯔꯦ ꯀ꯭ꯔꯣꯛꯀ ꯈꯣꯡ ꯆꯠꯄꯩ ꯅꯝꯗꯦ ꯁꯥꯏꯀꯜ ꯆꯠꯇꯤꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯕꯦꯄꯥꯔ ꯂꯣꯏꯔꯕꯅꯤꯅ ꯍꯧꯖꯤꯛ ꯏꯆꯥꯁꯤꯡꯒꯤ ꯍꯥꯛꯇꯛꯇ ꯑꯗꯣ ꯑꯣꯖꯥꯒꯨꯝꯕ ꯗꯦꯡꯒꯤ ꯁꯨꯔꯒ ꯏꯆꯥ 12 ꯄꯣꯛꯄ ꯉꯝꯕ ꯃꯤꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯔꯛꯇ ꯌꯥꯝ ꯊꯣꯛꯄ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ Atang mo na ba? ꯌꯥꯝ ꯊꯣꯛꯄ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯍꯧꯖꯤꯛ ꯍꯥꯟꯅꯗꯤꯅꯦ ꯃꯥꯏꯕꯇꯅꯤ ꯂꯩꯔꯝꯃꯤꯁꯦ ꯑꯥ ꯅꯠꯇ꯭ꯔꯥ ꯑꯥ ꯁꯦ ꯘꯔꯤꯁꯤ
여도 맞아 좀 잔잘래 있다. อ่า 지금 뭐 아빠 모바일 제 라이트야. ห้อยห้อยห้อย 아 라이트야. 어디 잔자르가니 호모델로 갖다라 비. อืม 호모델로 갖다라 비. 어디 잔자르가니 저기 동안에 따라고 직접 깨난다 직접 좀 가려다가 못하이 못잖아. 그러니까 아직 칼리바리서 고통이 고르면 거기도 이바야 이거 마카타 마라 이건데 아직 많이 남들 남 건도 감바 포파 자다 나원데 시나리면 시나라가 손에 좀 생각해 보니까 갈보마 이건 제와 진짜 비타라가 너무 동시에 뽕게 떠오래 따르면 살아 거의 하면 타도 것이야 매주 비술래 매주 비술래 โอจ้าโอจ้าโอจ้าโอจ้านุ่งไงใจนุ่งไงใจ 매주 อ๋อแล้ว 비술래 ทีเดียว 저 까리하게 하면 맞자 비척비척 아니도 아생이 좀지기 니빠 맞자 좀 예쁘고 마양이 좋아 있으면 날로 좋아 있으면 마양 저 본느 탐 이산에 바나 아토빠 하이돈 อืม 한가 좀 전에 โอจ้าคุณชิพี่ลงกัวคุณชิพี่ลงกัวอามุกมาทั้งอามุกหลักปะนะวารีช้างนะตาจะแก